Kurumjari, SKTV News na sandoksari ba Manipuri pau yengbiri basing bukuman tem jantan na tanam mukshari ahan bada mariba pau sing pangbigani. Manipur muthat pa yaroi terrorist sing na misam hatpa lephalu AFSPA hando haivo kholau danga si Manipur khudari ba phurup kanglup ki mioi lising kayana rally chatkrai. Ngasi December ki tang tara na lakpada Manipur dasu International Human Rights Day gi thoron toan mafam singda pangthokna krai. Amasung Laibag asigi Vice President su oriba Rajya Sabha gi Chairman Sktv'S gi mathakta Opposition Party na thajadabagi bosam thangat krai. Malam gi mafam ama hekta de yengba yarba Manipuri ahan bu OTT platform SKTV bu support of bidamak thagatchari hojik pau sandona pijari. Manipur muthatpa yaroi terrorist sing na misam hatpa lefalu Armed Forces Special Powers Act 1958 handokada bani haina ngasi Manipur khundari ba phurup kanglup ki mioi lising kyana amato ina kholau laukrai ngasi amuko amawava poirei leimarol apunba maira paibi Manipur amadi Manipur Students Federation MSM na punna sinduna thangmai bangi thau ground agi Horaktuna Kuman Lampak Sports Complex Fauba Point Marigi Kholau Lauduna Miamgi Kongsat Amasatki Miamgi Kongsat Aduda Lamdamasida Kunda Minariba Yellow Purup Kanglup ki Mioi Kudimakna Sarugyaki Loinina CSO Mahiroi Singh Artist Singh Su Sarugyaki Kongsat Asina Kuman Lampak Sports Complex ki Man Stadium da Pulaba Matung Miamgi Oiba Mipam Amasu Pangthoki Ngasi Manipur gi Miamgi apunba Kongsat asigi matangda amuko gi President Fairoizam Nando Luwangna lamdam asida tholiba sahi ama makhai helaklaba irang Armed Forces Special Powers Act thamjinbagi wafam yauna India gi thausilna Manipur Miam da piriba saithing kya gi matangda wafam kya phongdoki Manipur muthatpa Manipur muthatpa This time here, we have to do the Atali. I think what Tawang is sitting out of money. Let them not see the Hingman. Terrorist in the mission had a kudakta.
International Covenant on Self-Determination under Section 3 of AFSPA, among the petitions armed process the India when now the chapter police Manipur Muthatpa! Manipur Muthatpa! Manipur Muthatpa! Self-determination! 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 AFSPA! AFSPA! Terrorist na Mijam Miharpa! Terrorist na Mijam Miharpa! Malimgi Human Rights Day numit asida miyam na human rights ki numit amane na koi lainari ba adu Manipur da koi leli im chajari Manipur gi miyam jidi sahi li sang singna akoi mioi bi hak mat pi raba akoi nam thabi raba or pi nei bi ba kanglu fru am boina hingaga lai ba akoi na hak ta laga akoi wot pi nei bi gano akoi gi batik cha hak bi biyo akoi gi tofam thoba to biyo haina koi Bharat Sarkar da ta laga la asu ngasi ba Bharat Sarkar ta de maram duna akoi na haijari ba demand mayam wakat chaba mayam tabi mo ta tongan tonga ba ain ek kaya ma thamjalaga Manipur si muthana ba khona ba adagi Manipur da hoji hoji phong mi halaga hundu ba angang macha ba to hoidraba thabong kaya to ba nupi gi jet phong no khongkaung na ba mi bu involuntary disappear arrange we halaba adugumba masa khangdra bangan biraba sumba kaya sibu yaraga Bharat Sarkar yeng de bu Bharat Sarkar na national human rights kaya lingbagi adagi state human rights kaya lingbagi kana ba kai leige ba aduna Bharat Sarkar na tawri ba thong mayam je masi Manipur miyam di phajana sanga thong yen ba miyeng ni aduna Manipur miyam na Bharat Sarkar bu yana pendi ha besing asi chali ba leli asina akoi mayam da chu mani Bharat ki tongan ba leba kya chu masi paukjel ma pijari Mioi vagi hak khonggaung na bahai basi mihat mipun gi saitheng khaktana tana mioi amana nongmada thengnari ba awaba saitheng asisu manung sale haina Manipur Commission for Protection of Child Rights MHPCR gi chairperson Pradip Kaisam na phongdokrai ngasi Manipur Press Club ki Loktak Hall da Civil Society Coalition on Human Rights in Manipur and United Nations CHR amadi Manipur Commission for Protection of Child Rights MCPCR ga khusan maduna pangthokiba International Human Rights Day ga mari lena wafum se Pradip Kaisam na phongdokibani thorom maduda Manipur Human Rights Commission MHRC gi hanigi chairperson Khaidem Mani Human Rights Defender Manipur gi chairman Joy Singakam Fidam gi president Kanguzam Ranjit amadi IFAM gi secretary Idina Yangkhomna Athoiba mitungnen singwena sarugya ki Pradip Kaisam na makha taraduna nongmada mioi bana sangdraba yadana sijanariba amadi tangai fadam polam sing phanglaktaba national highway sing da blockade torokpadagi thengnariba awaba saitheng amadi nongmada sangdaba yadro polam singi bambal wangkhalakpadagi thengnariba awaba saitheng asisu mioi bigi hak khongauna bani lamdam asida tholiba irang asida leifam leitabadagi relief camp sing da leiriba mioi lising humpuramasi makhoigi sabsaba Right Fangnanava Manipur Commission for Protection of Child Rights na lengak ta khangan kiba laikrai zari bangi zakuradhor da thokiba tamthiba thodokta angang ahum yauna nupi ahum tamthina hatokiba gi matang da thas gi taratrukta numinini mafam adu da leiduna sport inquiry amasu sathargani haiki Malengi oiba miyoibagi hak kanba numit sida akhoi haijening ba wafamde miyoibagi hak haga akoina yamna limited oiba hatpa tuppa hajin ba khakta natana project Manipur da tha 18 mukse thengnari ba mayam asi manungda internet thingjan ba sisu human rights ta chauba singna ba mani curfew changna thamba sisu human rights singna ba mane nai thamjaningi maru oina akoina peace lehenge haiba targadi justice leiba da ka oi justice lehenge haiba targadi miyoiba magi individual human rights magi civil rights leiba singge phadana protect tobigadabani aduga human rights protect togudaba ase state haibadi central government obi state government obi asina protector ni the lady citizen sing punamaki human rights inequality khenaba thamdaba adumba duga
fair judgment nakal khudimakta chap chaba achumma pi na hona ba ji matau ta na haijaningi Parliamentary team amadi team ama semduna Adani group ke senja thumza ge matang da tigatuna logi oiba serak pigidabani haina CPI Manipur state ki hanagi secretary L Sotin Kumar na takshilakle ngasi International Human Rights Day gamari lene na CPI ne sinduna India sin mathungna myoi bagi hak phangna bagi damak sangsin ki ba khongjang gi manungsa na CPI Manipur state council na susinduna rupmahal tengta leiba irawat wavan da wakat khongjang sangsin ki Sanction ki ba khongjang gamari lene na El Sotin Kumar na makha taraduna hauji center da leiriba lenga kasina leitalai ra miyam gi hakmat laga makhoiga luna sanatina ba myoi khragi damak niyom lana lenga ki asoba senpham thadariba asigi matang da sabsaba pakum miyam da khanghin gadabani leitalai ra singi phongphom thokpa hak sabsana pibiyo amadi nongmada sangdraba yadraba polam singi mamal khamthena wangkhalakpagi miyam na thainariba awaba si lenga pairiba singna kokhan gadabani haiki भारत की प्रजा करोड़ चामगा निफू सिगी मनुंग करोड़ मरफू की मथक निथी नुआने सानी सुनसा फंगदब निथी नुआने एजुकेशन फंगदब निथी नुआने फूड सिक्योरिटी एक की मकादा अदुगुम चिंजाक फंगबगी अधिकार लेतब निथी नुआने फी सेतब युम कई लेतबगी खुदोंग थिब कया मायुक नायु पुनमक्से मसि कोहनबगी दमक्ता याम मरोइबा अदुम इशू कया कोई कम्युनिस्ट पार्टी ने पकड़पा पामे Paugi Maraktan attend the Bremerton Luminasi SKTV News Book meaning Tadano Review. Dynamic Student of the Year 2024. Dynamic Groups of Institution. Miyam giting bangaloinana. Setliba academic session asidagi hoduna 2025 tha SSLC exam mayok nagadoriba students singi damakta khallaga NEP 2020 de yumpham oiduna. Bosem gi syllabus amadi skill based co-curricular activities. Jagoi isai storytelling, poetry writing skills, extempore subject model explanation na chingbagi live performance ka 50-50 mark oigani makok thonglaba nupa nupi mahiroida shilaibi amadi shilaiba haina mintolaga loinana Dynamic Student of the Year 2024 mangal naiba hayengi damak mating leiba ngasigi naharol sing kawiraganu Dynamic Student of the Year 2024 lakadoriba December gi tarik 22 2024 asida pangthoklagani SKTV News की माइक में टोंगान में एपिसोड सिंगा मिया में खुदों चरब सिंग पाउदम दुन लागले The Mike Man की अनोखा series Go to Relief Camps series असगी episode mathang मिया में दमक नौ नुपुदुन लाक्सरी लांजना दुन टोंगान relief camps सिंगा From Lodana Riba, Miam Unaba, Papamadugi, or your Pibam Miam the Uhangado Riba, new series of The Mike Man Go to Relief Camps every Wednesday at 2 p.m. only on SKTV News. Breaking Matunda Mayamutara Mushari Makata Pausing Pizari. Nonet District Wrestling Agents Joint Action Committee na National Highway number 37 Imphal Zirbam Lambi Paring da Hoki ba Hingadigi Koki ba Matam Kaktaba Economic Blockade Satari. Potsai Puba Gari Kia Lambi da Panduna Lady. Economic Blockade Asuna Maramoiduna Zirbam Dagi Sanglapa Potsai Amadi Petroleum Products Sing Puba Gari Sing Nonet District Headquarters ka Nakna Laiba Tarama Pansuba Assam Rifles ki Kem Manak Yauna Lambi Paring Asugi Mapam Kia da Panduna Lady Hairi. Adumainamak, Hojibaki Oinadi, Kongsang Sangsiling and Manunda, Palm Todoxing, Tokpagi Paudi Late. Panbayai, None District Laiba, Wrestling, Azen Singi, Lissing Anigi Tarama Pandagi, Lissing Kunitoi Paugi, Panduna Ladiva Commission, Sanpam Pitok River Pova, Hokiba Inuadigi, National Highway Asida, Matam Kaktaba Economic Blockade Sataragani Haina, None District, Wrestling Azen's Joint Action Committee Nangarang Lautoki Bani. Amaromda, Tamirong District ke Toksem Subdivision da Jal Jeevan Mission Project ke Makhada Thabaksu ki Basin Missinge Kusumal Pitok Tabagi Mayokta Thasi Tang Tara Truktage National Highway number 37 Asimakta da Economic Blockade Satharagani Haina Taurang Basuleri Bane Manipur ki tha taramapan helaklaba irang asina lamdam asida miyamna saranglaba kya mayoknaringai cherekta yimlakta nongmai kapsin bamade bom thamjinbana singba thodok kya gi pawngreptana lakli
Bishnupur District ki Nambol Police Station konba foizing awang da leiba Kangla Food Product ki get mamang da bom ama leiramba thengna krai sakhang da basingna thamnama bom adu ngasi ayu pung taruka khara helakpa aduaida miyamna thengna rakibani bom aduga loinana Kangla Food Product ki mapu amadi manager gi damak iba serol amasu thengna ki Nambol Police ki kangbu amana mafam adu da sangsin dona yengshin baga loinana makata ba thabak lokhana ba bom adu tekta kaidana lokhatuna police station da puki hairi Ukhrul District ki Sihai Khulen Village manakta leiba singsang parengda tharamba popi pami sing Manipur Police amasung Forest Department ki apunba team na yanthatuna manghan krai Chaurana ekar yankhai manga pak sawa mafam da tharamba popi pami sing ngarang yanthatpaga loina khangpoksang manga su sidoktuna manghan ki Thodok asiga mari lenana FIR amasu register tawki amadi senaba miyoi sing phanaba thabak paikhatpa hokre hairi India ki Parliament ki puari da lehurga da va thodok ama oina Vice President suiriva Rajya Sabha ki Chairman Sktv'S ki mathakta opposition party ki maike digi ngarang thajadabagi motion thangat krai Indian Express to report tawgi matung ina hiramasugi matang da Congress party ki maike digi sabsab ama khangma ngamdrabasu atopa pawgi lekhun ki matung ina opposition ki maike digi thangat ki va thajadabagi motion adu da MP humpumanga na khujek pk hairi Rajya Sabha da hojik dairiba toan party ki members singi masing asi yenglaga thajadabagi motion asi mai paktaba yai hairi adumainamak motion asi house da opposition ki members singna wangang bagi tanja presiding officer na pidaba adugi mayoktani hairi Loishalakpada maru pawsham kana phangbigani Manipur muthatpa yaroi terrorist na misam hatpa lepalu AFSPA hando u haiba kholau danga se Manipur da khundari ba phurup kanglup ki mioi lising kyana rally satkrai ngasi December 10 na lakpada Manipur da su International Human Rights Day gi thoram tuan mampham singda pangthongna krai amasung lebaga sigi Vice President suiriba Rajya Sabha ki Chairman Sktv'S ki mathakta opposition party na thajadabagi motion thangat krai Hojik phobgi na di SKTV news ta sandok saba Manipuri pawmata asida losinjare Manipur miyam ki punsida khwaidagi hena maroi ba status sigi lebak sigi madi malingi oiba I pawsing ki damak SKTV news pu midyang taduna lebiu madugi damak Google Play Store madi Apple App Store ta sangbiduna SKTV Manipur ge application download tobiu madi selamata tingdina SKTV gi news madi atai channel sing yengbiu natragana SKTV gi website skyic.in da sangbiraga website asimakta da our OTT haiba option da click tobirga midyang tabiu madi ekoi social media handle sing da su join tobiduna khudaki oiba I pawsing lobiu punong pon kana kurumjari